अहानबदा मरोइबा पाउसिंग पिजरी लेपाक असिदा खोटनबगी कल्चर अमा संगतपा ngamle haina Prime Minister Narendra Modi na phongdokre ngasi Impal da laklaba matung Churachandpur da chattuna cookie organization sing amadi BJP MLA singa unagadawri Manipur gi sahi ani suraba mai hauna chaklaba fawba PM Modi na wafam amata phongdoraktaba amade chattaba haibasi Manipur gi isu asibu karisu lumna laude Rajesh Kumar Shetty Security force na samusep lok nalada thiba humbagi thabak chathabada yamlaba khulai kya fagat pangamkhre amadi mayang Impal Chiraida yummai chakraba imungda LMG Manipur na khudakki tengbang oina lupa lising tara mateng pangkhre Mami TV na sandok saba nungtil gi pau mieng tabiram liba ireisa singbu SAMINA na taram na okjari mapungoy ba pau sing mieng taminarasi BJP lengak na semba lepak asida sana khotnabugi culture ama senggot pangamle haina Prime Minister Narendra Modi na phongdokre Khelo India thoram ase masigi chapsaba khudam amani haiki games asina lepak asigi haithoi sing thoiraba naha kaya bu khangdok pangamle hairi Paugi likhul amagi matung ina wafam ase Bihar na yumbu oiduna ngarangdagi haukiba tare suba Khelo India Youth Games haudokpagi thoramda video message ki khuthangda Prime Minister na phongdorakhibani Prime Minister na makha taraduna haikibada lebak asida Khelo India Center lising amma hangdoktuna sana khotna bagi lamda haithoi singthoiraba naha kayabo sengot pagi thabak chathari Khelo India gi khuthangda mahausadagi leijoraklaba masana galka Kalapriyatu amasung khokho hapsinduna khungangi naha singbu khudongsa kaya piri haike BJP North East in charge Sambit Patranga se Impal da laklaba matung Churachandpur da chattuna cookie organization sing amadi BJP MLA singa unagadawri thajaba yaba pawgi source amana BJP North East in charge Sambit Patranga se Impal International Airport ta pung 13 taba matamda thunglakre hairi mahaki khongsat asi maru oina Churachandpur da chattuna cookie zo Singi organization leader sing amadi BJP MLA sing unaduna irang asigi waroisin ama purak na bawari sana bayai hairi ningsing bayai Sambit Patra Chief Minister and Biren Singh na Chief Minister famdagi resign tawkiba numit aduda Impal da laktuna numit khara lairam laba matung Manipur da President rule lauthokraba matung hankibadagi ngasi lakadawriba asina President rule thongkraba matungda Impal da lakpa ahanbani mahakna kukizo singa Churachandpur da sanagadawriba wari asina Manipur gi hauzik oiriba tangdu leitadaba phibam asida kari karamba khongthang lokhattuna nakal animakki marakta kari solution purakpa ngangodawribano haiba achobo uhang amadi oiri amaromda Kukizo miyamnadi makhoina taliba separate administration demand ase phangdriba fawba political solution amata purakpa yaroi haina lauthokhreba su leikrabani amaromda state asigi MLA singna anauba government ama sembagi forum yatpa mifam amangase pangthokadawri hairi state asida president rule thamlakpa tha ahum phajilaklaba chairak asida BJP amasung satminariba wakhalon manaba party sing yauna MLA sing punsilaga anauba government ama sembagi forum yatpa mifam amangase Impal da pangtholakadawri Bapau amagi matung ina haukiba numit karanigi mamangdagi Delhi da lairakliba BJP MLA singbuk ngasi Impal da thoklakani hairi ngasigi mifam aduda MLA singi maraktagi kanabulu chingba oina khangadagi haibagi wafam yauna karigumba government semba taragadi state asigi governor na claim tawgadaba maram hiram sing asigi matangda kupna khanagadawri Manipur gi chahi ani suraba mai hauna chaklaba fawba Prime Minister Narendra Modi na karigumba wafam amata phongdoktaba amadi nongma fawba Manipur da
चट्रिबा हाइबसे मणिपुर की इशू असिबो करिसु लुमना लौदे हाइना ऑल इंडिया कांग्रेस कमिटी इंचार्ज मणिपुर स्टेट की नेशनल कोऑर्डिनेटर राजेश कुमार शेट्टीना यामना कन्ना मराल सीख्रे वफम असिंग असी कांग्रेस वावंद पांगथोखिबा पाउमी सिंग उनबा अमदा राजेश कुमार शेट्टीना फोंदोखिबनी महाकना हाई हंदक जम्मू एंड काश्मीर की फलगम टेरर अटैक लौखिबा थौदांग अदुगुमना महाकना मणिपुर की इशू असिदसो लौद्रिबा करिगिनो हाइनसु वहंग कया हंखे लोइनना स्टेट असिदा प्रेसिडेंट रूल मतम सांगना थमजिलिबा असिसु यामना कन्ना यानिंगदबसो फोंदोखे। ये भी देखा कि हिल एरिया में चूंकि एनपीएफ और एनपीपी का ज्यादा वजूद है, तो इस बार हमने निर्णय लिया है, हमारे खास तौर पर माइनॉरिटी डिपार्टमेंट से रिक्वेस्ट किया है कि इस बार हम हिल एरिया की नेक्स्ट हमारा जब दौरा होगा तो हिल एरिया में हम करेंगे। वहाँ चूंकि 20 असेंबली है तो 20 में कम से कम 15 असेंबली हम जीत के आएंगे हिल एरिया की, क्योंकि हमने देखा है कि लास्ट पार्लियामेंट इलेक्शन में सभी ने हमको काफी समर्थन दिया है, चाहे हिल एरिया हो चाहे ये हमारे वैली के एरिया हो, सबके सब ने फुल Security Force na sing amasung tampak ki mafam sing da area domination amadi thiba humbagi thabak leptana sathari Manipur Police Control Room na thador powerol amagi matung inna Bisnupur District ki Loktak PS ki manung channa leiba Bisnupur amadi Churachandpur District ka tainabal Samusep Lok nalada thiba humbagi thabak chathabada yamlaba kutlai kya fagat pangamkre farba kutlai sing adudi magazine ani ga loina na SLR ani improvised mortar ani 36 hand grenade mari 9mm pistol loken met ani 7.62 mm SLR gi maru manga live cartridge kuntra 7.62 mm SLR empty case kuntra matoi 303 empty case taruk 5.56 mm insert rifle case kunithoi explosive cell loken met mari mortar cell loken met ani chair smoke cell normal ama chair smoke cell grenade ama stun cell normal ama BP helmet ani amadi atai polam singni hairi like-minded group LMZ Manipur na awa ana taraba imong kaya da leptana mateng panglakpagi saruk ama oina ngasi ayuk mayang Impal gi Chirai makha lekai da leiba thongnawjam kunjo singi yumda chatuna imong asigi awabada saruk yaba oina khudaki tengbang oina lupa lising tara mateng pangkre TH kunjo gi yung ngarang me mari gi nungthilda electric short circuit tagi haurakpa maina lainari ba yung gi ayamba saruk maina tumna sakre haiba pau ase social media da thengnarakpa dagi imong asina thengnari ba awabada khajikta oirabasu mateng oina ba haiduna LMZ Manipur gi General Fund dagi mateng asi pangjabani ngasi gi tengbang khongchat aduda group asi gi secretary Ojit Chorok Haibam treasurer Kunjesor Mangsa Tabam assistant secretary Surendra Ningomba member Sobita Maibam Surjit Ngangom Boinau Maibam PK Huirongbam amade Joy Kumar Thokchomna singba kayasu saruk yakhi tengbang khongchat aduga mari lainana LMZ Manipur gi secretary Ojit Chorok Haibam na phongdorakhibada Langi awaba mayok na ringay talak asida yung may sakpa haibasi awaba da awaba nang bahayba duni. Asigumba awaba taraba matamda kayroy lekay da layriba miyam na so angam ba mateng pangbiyo. Khudong tiba haibasi tambang amba nate loy na una saba yung gi electric fitting tawgo matamda electrician ga tanaraga fit tawbiyo technical gi oiba asoy ba kaya laybadagi may hawak tuna yung kaya tanggoy on kre makata na asigumba thawdok thok tana bagi damag refitting tawba mathaw tay haiba maru oiba wafong kaya mak na phongdokhe lai mai de group ki team na lejai basi mai pan kendra gi manung channa leiba chirai makha lekai da ngarang si yamna laibak thiba thawdok mehau lang pugi thawdo ma thok tana pugi Oja Thonajamgi Oja Kunjogi Yumasi electric short circuit gi horok pamaina imung asigi lairamba man chang punamak sam tangoi onkhre asugumba yamna nungai taba thamosu paw si social media da ubudagi like minded group ki hui executive na khanajarga khudak ki oina hui wari imung se asida khajik dorbasu mating unna baiduna like minded group ki janem phandagi lupa liching tara ku mating pibalak chabani Tasinamaki mayu lang pa bisu tambang manate huran bana hu kibadi apa makhar kataga pura chakhi adubu mai na sakhi badadi punamak loina pura chakhi bani na imung se hoji zero dagi hogudori bani maramna singba awa ba tari ba imung se da damdam sigi lekai sigi amasung hariba
वीडियो से येंबीब मैम पुनमना मतें पांगबियु तसिनमकी मैहौ लांगपोकना लमदम असिदा अखोई युम कया तांगोय ओनख्रे लोइनाना हौजिगसे मणिपुर द लान जि लोइगी असिंबो लान गी अवाब मरक वाखल वाबा अदि सेंतुंग फिल्म सोक्तन लेय मरक असिदैजा अमुक्का मई चाखि बायबसी इमुंग से अवाबि मथक अवाबा अखोई नंगिबनी थलैंग मफमदी अखोई उगी युम सुमाइना साबा युमसिंगसे अखोई इलेक्ट्रिफिकेशन इलेक्ट्रिक फिटिंग तौम तमदा अखोई इलेक्ट्रिशियन गा तानारगा तौबगी अदुगुमसी कया लेतबना मरम ओरगा टेक्निकल असोइबा लेबदगी शॉर्ट सर्किट से हरकबनी मरामंद्र मणिपुर द लेबिरिबा ngasiदगी चही तरागी ममांग द इलेक्ट्रिक फिट तौगिबसिंगसे रोंग फिटिंग यामबा ओय मरम मदुना अरि बेयुम ओरबसु नौना री फिटिंग तौरगा इलेक्ट्रिशियन जिंग तानारगा तौब तारगदी अखोई टेक्निकल असोइबजे लेतना मेउ लापो खोक्तना अखोई नुंगाइबा पुंसी हिंबा याय अदुबा अखोइना नुंगाइनबा दमंगता पुसलिबा मई इलेक्ट्रिक से मसीना मई हरकपदगी चाखिबि युमजे मणिपुर द मसिंग लागमद्रे मरामंद्र मणिपुर द लेबिरिबा मियाम पुरम मनंगासिदगिना चही 10-15 मांग पुन्य मांग इलेक्ट्रिक फिटिंग तौबिबजे मसे रोंग फिटिंग अयामबा ओय मरमदुना अनौबो ओयार लेबिरगा अदोमगी ममन यामब्रा यामदब्रा मदु इंग जिंग लेनबगदमक्ता इलेक्ट्रिक अमु रिफिट तौरगा नियम चुन फिट तौब दरकार लई अदु नत्रगदी अखोई इलेक्ट्रिक शॉर्ट सर्किट दगी मई होक्तना पुंसी अमसुंग लंतु मांगबा याय हेना थमोय नुसिरबदी मई चाकपसी अयामबा लोइना हौरकांदा अंगांग अमा ममाना मई मरक्त कल्ली हाइबगी अदुगुंबा पाउच ताबदा थमोइसे यामना अखोगी अकी तुजुंग फावी मरमदुना मई हाइबसे अखोइना चंगजलगा हेकम खुदना वाइना कल्लुबा याबा नते यार इम्फाल ईस्ट की खबम लमखाइदा हांगबा मंगाल फुटबॉल एकाडमी की मपू अमसुंग कोचना महाकी माहिरोय जुवेनाइल ओरिबा नुपा मचा 13 नुपागी इज्जत सोकपा याबा सेक्सुअल एसॉल्ट चथै हाइबगी मरालदा पुलिसना फाखरे फारबा कोच अदुदी नोंथोंबा मंगाल सना मैतै सही 95 सुरे हाइरी मणिपुर बु स्पोर्ट की पावर हाउस नि हाइबगा लोइनेना स्टेट असिदा लेपाक असिगी अहानबा स्पोर्ट यूनिवर्सिटी फावबा लिंखलक्लबसो हगोलक्लिबा सानारोय सिंगदा हमुक तैसिन बगुम थोकहंदुना फुटबॉल की सानारोय नुपा मचा 13 मियोय असिना चलहैदबा लमचत चलंबनी हाइरी मंगाल फुटबॉल असी हांगांग पीएस ना कोलीवा खबम मनिंग लेकाइदा लेबन फुटबॉल मसानागिदमक एकाडमी असिदा लेरक्लिबा चही नौरिबा नुपा मचा सानारोय 13 चलहैदबा लिचत सिंह था खरगी ममांगदगी चथरंबनी हाइरी माकना नुपा मचा सिंह असिदा चलहैदबा लिचत चथरे हाइबगी पाउ ngorang nungthil khaktamak khanglakpani hairi thodok aduga mari leinana academy gi mapu amasung course faraba matungda makna sizinaramba mobile phone laptop amasung pen drive sing recover tawkre amadi police na victim masa sing amadi parents sing gi statement lawba hawkre hairi इम्फाल वेस्ट की पौना बाजार ngarang nupi ama mangakta katina thilambaga mari leinana manipur police na miyoi ama fare katina thilambadagi soktuna taraga leibi nupi adu ningthaujam bebe chahi 93 ni thobal papal mamang lekaidagi ni mangol da attack tawramliba nupa adu na khuraizam davis singh sahi 18 sagolbam salam lekaidagi ni hairi en bebe ngarang rasmedi city da pukhatuna laikan nakhre mara leiraba davis ngarang khudakta pharaga FIR ama palaba matung district magistrate ki mamangda mahakna sizinaramba kati aduga loinena puthokhe kari maramgidamak attack tawramlibano haiba wari wakhong hauzik phawbagi oinadi khangma ngamdri Manipur gi sing amasung tampak ki mafam singda security force area domination amadi thiba humbagi thabak leptena sathari amaromda Manipur police control room na thadorpa cherol amagi matung inna national highway to Impal Dimapur lambida lamdam asigi tangai fadana nongmada changdaba yadraba pochai puduna lakpa gari chahungo humphunipan hariba lambi asida apanba yaudana pusilakre makhatana pochai pusillakpada khudong thiba thoktanabagi damak chingnaningai aiba mafam singda security force na akanba section thawang sing laukhatke Manipur district pum namakta pamdaba thodok thoktanabagi damak ching amasung tamda punna checkpoint chamaga 13 hangduna achat awok sing chathakhe achat awok sing check tawduna adubo miyoi amata apha apundi yawkhide hairi
Security force na akaknaba pau amagi matung ina state asigi mafom kayada sel khaibada chenabani haiba miyoi sing fanaba thiba humbagi thabak leptana sathari asigumba thiba humbagi thabak chathabada Imphal West District ki Mayang Imphal PS ki manung chana leiba Mayang Imphal haigumyang bidagi aina thingkraba lalhawlo ke CPPWG amasung KYKL Sorepagi miyoi ani fare Farbe Music Adudi Longjam Bisosandra Maitai Allies Bungo Chahi Kuntraga Taret Mayang Imphal Haigumyang B Imphal West District KCPPWG Amadi Jerome Rosan Maitai Allies Thomas Chahi Kuntraga Taret Mayang Imphal Thana Awang Lekai Dagi Mayang Imphal PS Imphal West District KYKL Sorepa Makoidagi mobile phone ani phangle hairi haukiba thangja numita Imphal East District ki Andro PS ki manung jana leiba yairi pok lai manai dagi KCP ki apunbagi myoy ama fare hairi farba myoy adudi laira lakpam Dinesh Chandra Singh sahi kuntra Thobal wangkhe mamang lekai dagi ni hairi mangon dagi magazine amaga loinana 9mm pistol amma maru manga mobile phone amma wallet pan card driving license Aadhaar card ATM card amade voter ID na chingba fagat le hairi Police ki pau amagi matung ina ngarang Imphal East ke pangai gi kairang chingya dagi myoy ama heroin ground kuntra mariga kona na fare hairi Hairok Patri Kabo Lekai Amadi Hairok Patu Tomal Makong Ani Fauna Riba Thong Asigi Fibam Yamna Soksil Lakpana Maram Oiraga Hingansi Aikoi Kauba WhatsApp group Amadi Hairok Kabo Lekai Youth Chinga Kusam Naduna Fauna Riba Thong Asigi Upak Yamna Atopa Kaya Semjin Kre Hingansi Aikoi gi member Oiriba Abuzam Hitler na Phongdora Kibada Miyam gi Mihut Khak Ngaibagi Mahutta Wakhal Manaba Lingjentin Naba Aikoi na Magi Ngamjaba Lekai Amasung Kunthang Naba Singna Chathok Chasin Taunariba Hena kudong chana na ba lejaba khara aduna chaksa haijana bagi mahutta khunai asida hena kanagada ba aikoi pumna makki su kanaba oiriba kudong thiningai oina leiriba phibam ase semjin bani haikhe Manipur Police na gari huran ba amasung lakpa singi mayok ta chathaba akhanna ba drive ta tongan ba makhal gi gari ahum phaгаtle amaromda gari class tinted glass lauthok pagi chatharak pa drive ta ngarang gari ni fu humdoi faduna tinted glass sing lauthok an kre hairi Block Mission Management Unit Jirwam City Block Manipur State Rural Livelihood Mission MSRLM Department of Rural Development and Panchayati Raj Government of Manipur na ngaklau piriba Sonapur Gram Panchayat ki Kasimpur amadi Lanpani Khungang Singda Lairiba HIZ Taruk Tas Mahal HIZ Modina HIZ Mahek HIZ Azmir HIZ Beher HIZ Amadi Hira HIZ na punsinduna Lily Village Level Federation BLF Hai na mington ba Jirwam Block ke Kunsuba Federation ama East Lanpani Primary School Lanpani Part 2 da Sengkre BLF Sembagi Tharom Asida Athoiba Tharom Mapu Oina Mathang Sitna Mukbil Udin Ras Mistri Muktar Udin Social Worker na Saruk Yake BLF Sige Chahi Ahum Thaupugadaba Singna Jahanara Begum President Nasima Begum Vice President Rosunara Begum Secretary Salima Begum Joint Secretary Amade Rahena Begum Treasurer Loinana Sanina Begum Master Bookkeeper Oina Federation Asege Governing Body da Mot Amata Oina Khanke BLF Semliba Asege Nungi Oiba Warol de Nupi Oibi Singi Maru Oiba Khana Naineba Sing BLF SSC Singbu Mapangal Kana Thamba Laikai Khungi Yaifana wa Paikhalak Pathabak Thorong Khuding Makta Saruk Yaminaba Bank Credit Linkage Piba Panchayati Ras Institution PRI ga Punna Satminaba MSRLN gi Chatna Pathaw Kangnon Chumna Ngak na Chatpa Haiba Hiram Sing Asida Block Resource Trainer Bahar Haq Community Facilitator CF Mari Ice Larang Tombi Subia Begum, Razida Begum Amade, Babina Begum na resource person oina wangangloy oina marik chumlabo hamso pangdoke.
Mamang thagi taradagi punna team kuntrani thoina saruk yaduna kumbi AC gi NYSCO Naudakong ground da chatharakiba the first 5-a-side open football tournament ki mapu Triple S FC Wangu mamang sabal na oikre Naudakong Youth Sporting and Cultural Organization NYSCO Naudakong na sinduna ngarang sanakiba aroiba final match aduda Pretty FC Sagolban amadi Triple S FC Wangu mamang sabal ani na sanakiba final match aduda Triple S FC Wangu mamang sabal gi chess number 4 singlen sanana first half ki minute marida ahanba goal ama chanduna Triple S FC gi goal account hangba ngamke final match adugi second half ta amok Triple S FC Wangu mamang sabal ge chess number 3 linthoi na 22 minute ta goal ama amok san sinduna Triple S FC Wangu mamang sabal na ani sinora mangdil thaduna lainake match aduda Pretty FC Sagolban na yamna kanna sanaduna goal equalize taunana ba sanakiba aduda Pretty FC Sagolban gi chess number 7 Lenina 36 minute contract tarukta goal ama chanba ngamdabasu apiba matam loikhibadagi Triple S FC Wangu mamang sabal na Pretty FC Sagolban bu goal ani amada maithiba piduna tournament adugi mapu oikhibani football final match aduda kumbi AC gi MLA Sanasam Premchandra Wangu Terakong Saiton Amadi Wangu Gram Panchayat ki Administrative Committee ki Chairman P Baleshwar M Ibomsa A Keshorjit BJP Kumbi Mandal ki President S Angausana Wangu Borayang Bizilia Parishad Member Ambrosen Kumbi Municipal Council ki Vice Chairperson Al Babita NYSCO Naudakong ki Secretary Amom Binoy Amade Kumbi AC ki Manungda Laiba Gram Panchayat Mangagi UP Pradhan Singh Ward Member Singh Saruk Yakhe Tournament adugi winner oikraba Triple S FC Wangu mamang sabalda trophy ga loinena cash prize oina lupa lising humputara amade runner takraba Pretty FC Sagolbanda cash prize oina lupa lising nipu piki loinena best scorer best player best goalkeeper deso trophy amadi cash award chingkhusen nake tournament adugi winner amadi runner gi cash prize sing yauna atai mana mathum singso kumbi AC gi MLA S Premchandrana sponsor tawbani District Kang Association Jiribam na sinduna Dibong Kunawgi Community Hall da Kangkutara na saruk yaduna sanariba ahan ba tingnam Manipuri amadi isil inaw ningsing mens kang tournament lising ani kun mga gingarang sana ke bemesta MITL na MNC bu panjantara mari tara mathoi da mighty ba pikre ngasi nung tilpung ama taba matamda YLC biga SAYC ga sanagani ngarangi mes asi de MITL ga MNC kangkut ta sanake MNC kangkut na tos ngamduna mai kai kanki aduga MITL na kangka pa hauduna kang sana ba hauke hap mamang de MITL amadi MNC kangkut na panjal tare ta manaduna laike hap matungda kangkut animak na yamna kanna kangkap na ki adubu apiba matamda MITL na MNC bu panjantara mari tara mathoi da mighty ba pk ngasigi match asi E Dewang Singh na referee ke Manglemba Singh na scorer aduga chi Sarojit Singh na recorder oiduna match conduct tawkhe aroi bada maroiba pausing amuka hanna ningsingjari BJP lengak na leipak asida shana khotna bagi culture ama sanggot pangamle haina Prime Minister Narendra Modi na phongdokre Sambit patra ngasi Impal da laklaba matung Churasanpur da chattuna kuki organization sing amadi BJP MLA singa unaga dauri Manipur ge chahi ani suraba mai hauna chaklaba fawwa PM Modi na wafam amata phongdoraktaba amadi Manipur da laktaba haibasi Manipur gi issue asi bokari sulum na laude Rajesh Kumar Shetty Security Force na samusep lok nala thibo humagi thabak chathabada yamlaba khulai kya fagat khre Mayang Impal Chiraida Yummai Sakraba Imungda LMZ Manipur na Kudat ki oiba tengbang
lupa lising tara mateng pangkre Haziki oina Mami TV na sandok saba Manipuri pau matang asida lo shinjare makha taba Mami TV gi news sing yang binabagi damak iresa singna Mami TV